SIGI YELHOU PHURUP SINGGI HAKCHANG CHELLIBA IGI MAMAL KHANGDABA India ki Prime Minister Narendra Modi ki Manipur Khongchat Asi Sougatpham Thokte Haina All Manipur United Clubs Organization AMUCO ki President PHEIROIJAM Nando Luwang na Phongdorakli ngasi paumi singa unaba amada mahak na haikibada hayeng lakadoriba Prime Minister ki Manipur Khongchat Asi AMUCO amadi masiga punna chatminariba wakhal manaba lupsing na saruk yaroi Sougatpham Thokte chahi ani helaklaba Manipur ki conflict asida ireita singi awaba masak khangdaba Modi ki Khongchat miyamna isa na mahakpu taramna okfam thokpra haiba wahang adu hangminasi mayamna wakhal tawduna warep lahogdrabadi tungda ningamdabagi amadi pendabagi mitlu pirang sintharako matamda kanana su laktuna taithokpinaba leirakloi haina mahakna makha tarakli sukuiba matamsida Bharatki Prime Minister na Manipur miyamna khamjarakwa hajiraba wafam kaya mutabidana laaga adakti khangdana Khoi maring chumba maram ni na laani na khangai hairaka ayeng sikten bagi tam krong da Manipur ki mafam bani da kangla da mudi julang pura bakin ni habisda koi amuko gi waina amadi amuko wa khulon mala chame lupsing miyam na masida kari mamong da koi doctor roi saru ya jaroi amadi tara amuko gi wa khulon su koi jede kari gi damak no har kan di koi Manipur ki miyam na ngasisu haukraba zai ani ga thaw marisida thoke ba thodo ba tho mayam koi nisingni koi kawleite adu miyam na siyona awaze ti mayam ma so koi khangi hebse masi koi amukasu malem miyam da india gi miyam khatadna masi koi khangan matauta madu khangan bagi tanjam so koi andar loteri aduna bharati chawraba yamlaba Prime Minister bana adumba Manipur kumba pipi state pada lakon matamda Manipur ki miyamna harau phom thopa daram phom thopadu harau tayam buluna daram okrisi ekoida madu harau bagi feeling metaba daram wong bagi positive feeling ama koida leite si kari gino hakanda adumba Bharat Sarkar ki Manipur miyam bu thokcha wasadaba Manipur miyam bu wakata daba Manipur miyam ki thawai ki maman khangdaba Manipur miyam ki gi maman khangdaba Manipur miyam ki mitki bi na sakhangdaba adugo Manipur miyam na ngasi maruoina landam sigi yelomi weriba maitai singna adumba irei pa ki landam gi apun masakam kaidana ba akoi gi lai hakta pile ra ba ipa ko hakta pi sei kya sangna thamma ba adum Manipur gi apun masakam kaidana ba khona bada adumba hawa se thi kya khangdang leiba se maruoina IDP kya ama apoi internally displaced person may amsi kari koi yelumi koina lamdam chida koi buwa tuba chuba hawa phom dala kami kuding mitri bi daliba sumba mayam se koi kauke Manipur miyam gi mai maru wei indigenous people wei ba mai dei sigi thawai gi mamansi nadraga madumba mai dei people si Bharat Sarkar na Prime Minister mujinga Bharat Sarkar karam nei mugi karam nugi habisne koina khangba panis koi damdam sigi yelomi ni lamdam sigi asingba mini akoina hajarisu Manipur gi apun masakam kaidnaba tawrukiba khongtang mayam se ngasi bawda tadra la pai si yam chunda khongtang bane aduna akoina Prime Minister gi Manipur khongchat ase amuko gi maikaidagi amadi amuko samine ba organization sing amuko gi pun thogor gi ba amuko ga wakhalon manaba miyamna saruk